Akaswani Imphal Ningthoukhongjam Suni na pau pazare ahanbada maroiba pau Tengnopol Police amasung nifumdoi suba Assam Rifles kangbuna moredagi yamlaba brown sugar phaba ngamlakpada Mukhyamantri Nongthombam Birena thagatpa phongdokkhre Mukhyamantri Nongthombam Birena hairi ain yadaba mongda nunglengoi pekpasing phagatpagi thabak chathaba hore Manipur gi oina hauzik phawada COVID vaccine dose lakh 18,9,993 kapkhre amasung Pradhan Mantri na hairi haukiba numit kharanida sangsata Ukraine da hauzik oiriba phibamgi matangda singthaninga uba mongda khanakhi Tengnopol Police amasung nifumdoi suba Assam Rifles kangbuna moredagi yamlaba brown sugar phaba ngamlakpada Mukhyamantri Nongthombam Birena thagatpa phongdokkhre Mukhyamantri Nongthombam Birena hai Waron Drugs 2.0 singthaninga una mai pakpa amada Tengnopol District Police amasung nifumdoi suba Assam Rifles ki apunba kangbu amana lupa koti ama lakh nifuromgi yamlaba brown sugar phagatpa ngamkiba adu achauba mai pakpa amani Twitter da thagatpa warwal amada Mukhyamantri na hai More checkpoint gi Assamgi Karimganj ta leiba mioi ahumna sapon cap humpuda haptuna porakpa brown sugar kilogram ani khara henbagi polam singadu phagat pangam khibani makha tana tijin badagi moredagi polam singadu supply tawbada chenaba mioi amasu phare hari Mukhyamantri Nongthombam Birena hairi aina yadaba mawongda nunglengoi pekpa sing phagat pagi thabak chathaba hore social media da thagat pa warwalamada Mukhyamantri na hai khongjang asi hena kanba mawongda makha tana chathagi gani Manipur Police amasung mari leinaba department singna nunglengoi pekpham singda chatuna aina yadaba mawongda asigumba thabak toramba sing amasung sajinaba machine sing phagatpagi thabak chathabani hauzik phawbada Segmai Police na mioi 12 makhoina sajinaramba truck sing JCB amasung Poklen galoinana phagatle ain kaina nunglengoi pekpadagi mahusagi khalda achobo chaithing pirakpadagi tangai fadana khongtang asi lokhalakpani Manipur gi oina hauzik phawbada COVID vaccine dose lakh 18,9,993 kapkhre madugi manungda ahanbagi dose oina lakh 35,95,939 anisuba dose ki oina lakh 13,95,9 ama aduga precaution dose kina 63,939 kapkhre haukiba pung kun marida Rajya sigi oina puna sample chamri 13 test tawbagi manungda mioi mari naunu COVID-19 positive oiki positive oibagi chang sada amani haiba matamasta laina asta naba mioi taruk naba phagalakhi bagi chang sada 39.3 anini hauzik active case nifu mari leiri Assam gi Mukhyamantri Himanta Biswa Sarma na hairi Meghalaya amasung Assam gi lamgi matangda sayetnaba leiriba du amuk makha tana June natraga July da anirak suba oina wari sanagani Northeastern Police Academy gi passing out parade ki thauram yawba lakpada paumi singa tongana unaba mada Mukhyamantri na hai Rajyanigi marakta lamgi sayenaba leiriba mafam daru khangdokle Rajyanina masigi matangda wari sanaduna afaba mawongda loishinba ngamgani haibagi thajaba lei Meghalaya amasung Assam sarkarna lamgi sayenariba mafam taru asigi waroishinadu poraknabagidamak yana waro sahi tawnakhre Mizoram gi kha thangbada Siha jila gi Mara tribe namna khundaba Mara Autonomous District ki Council gi Mikhal pangthoklagani haina Mizoram State Election Commission na lawthokre member 15 leiba council asigi vote me 5 gi pung 6 tagi nungthil pung 3 phau thadanagani me 9 da vote masing thigani mirepse pisin ba aroiba numit April 19 ni numit asimakta da scrutiny pangthokani mirepse lawthokpugi aroiba numit na April 19 ni Commonwealth Parliamentary Association gi Sahi Tangkhai ki Executive Committee gi mifam amasung CPA India Region Conference tha asigi 8 da Guwahati da pangthoknaba Assam sarkar na sem sare Assam Vidhan Sabha gi Adyaksha Biswajit Daimari na hai CPA gi mifam asi ahanboin Assam da pangthokpani numini sathagadaba CPA gi mifam asi da tongan region 8 gi mihu sing saruk yagani Sri Daimari na hai Lok Sabha gi Adyaksha Om Birla na thauramasi hawdokani tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na hairi Haukiba numit kharani asida sangsata Ukraine da hauzik oiriba phibamgi matangda singthaningai oiba mawongda khanaki amasung Operation Ganga gi makhada lebaga sigi miyambu mai pakna porakpa ngamki Twitter da thagatpa warwalamada Sri Modi na hai
Wathok asigi matangda Sangsada Sadasyasingna mapung phana khanakib adu thagatningaini. Mangna hai wathok khudingmak khanaduna yanaba ama purakpa ngamkiba asi singthaningai oiba khongthangni. Sri Modi na makha tana hai aikhoi khudingmak amata oina punsinduna aso engam yauduna miyambu kanba haibasi chapchaba sarkargi thabak thoramni amasung lebak asigi miyambu khuding thiba kayadagi ngakthoknabu honaba haibasi aikhoigi tangai padraba thaudangni haina khangadabani. Pradhan Mantri Narendra Modi na hairi sarkargi thabak thoramsingi manungda khwaidagi maroibasi lebaki oiba wafamni. BJP ki nipuni thui suba mapok kumon thoramga mari leinana wa ngangbada Sri Modi na hai lebak asigi oiba tongan ba thausul thorang kaya leijai ngasidi sarkar asina pandam thamba khaktagi hendoktuna singthaningai oiraba pandam kaya su phangba ngamle. Lebak asina handakta mireibak to pot yonbada America gi $1 billion chamri yoba ngamki. Pradhan Mantri na hai Rajya Marida BJP gi double engine gi sarkar na amughana sakti paiba ngamle. Sahi kaya gi matungda dol asina Rajya Sabha da sadasya chama yawna leiba ngamle. Criminal Procedure Identification Bill 2012 Sangsana pass tawkibaga loinana Rajya Sabha na ayaba pikre. Sabada bill asi khananaba pukhalakpada birodina Select Committee da makha tana sinaki. Lok Sabha na bill asi pass tawkhi. Rajya Sabha da bill asi khanabagi paukhumda Kendra gi Griha Mantri Amit Shah na hai bill asina crime tawbasinga thakthengna thengnabada ngamgani amasung masina mara leibasingbu cherak pibada hena khudong chahalagani. Capacity Building for Disaster Response 2012 gi sahigi mifam ngasi Nai Delhi da National Disaster Response Force NDRF na sinduna pangthoklagani. Mifam asi Griha Mantri Amit Shah na haudokani. Hayeng mifam asigi loisinba numita Pradhan Mantri gi Principal Secretary Dr. PK Misra saruk yagani. Numit nini gi mifam asida SDRF Home Guard Civil Defense amasung Fire Service ki makok tongba official singsu saruk yagani. NDRF na sinduna stakeholders singi oiba capacity building gi mifam asi 2012 dagi pangthorakibani. Mifam manungda maroiba stakeholders singa lawgadaba thaudangi matang yauna tongan ba disaster management ga mari leinaba training kaya gi matang dasu khanagani. Lebaki mafam pumnokta sathariba COVID ki vaccine kapagi khongjangda hauzik phawda vaccine dose koti 135 lakh 19 hena kapkre. Haukiba pungkun marida vaccine dose lakh 13 13 kapki. Sahi 12 digi 13 phawbugi angangsingda vaccine dose koti 2 lakh 3 hena kapkre. Precaution dose na koti 2 lakh 19 hena kapkre. Laina asigi naba pagalapgi changchada 49.3 yaure. Hauzik lebak asida COVID ki active case 13,963 leire. America na Ukraine da military aid oina $1 million Sama pirakani haina lauthokre. Mamang sahigi August tagi hauraga America na asiguma makhalgi tengbang piba handaki asina 3 lakshubani. Pentagon gi Press Secretary John Kirby na thokpa warol madahai masina Ukraine gi hauzik oiriba piba masida military ga mari leinaba machak mathum sing sangatpada chaun mateng oiragani. Maraga sida NATO gi Secretary General Jens Stoltenberg na hai NATO gi mapang lebak singna Ukraine da makha na asiguma makhalgi tengbang pikhigani. IPL cricket ki ngarang midang Pune da sanakiba match da Kolkata Knight Riders na Mumbai Indians pu wicket 5 da thoikre. Lucknow Super Giants ka Delhi Capitals ka ngasi midang pung 3 makhai da sanagani. Phuket sathariba Thailand Open International Boxing Tournament da Bharat ki boxer Ashish Kumar, Monica Govind Sahani amasung Varinder Singh final changkre. Arobida maroiba pau amu Tengnokpol Police amasung nifumdoi suba Assam Rifles kangbuna moredagi yamlaba brown sugar phabangamlakpada Mukhyamantri Nongthombam Birena thagatpa phungdokre. Mukhyamantri Nongthombam Birena hairi aina yadaba mawongda nunglangoi pekpasing phagatpagi thabak chathaba haure. Manipur gi oina hauzik phawbada COVID vaccine dose lakh 18,939,913 kapkre amasung Pradhan Mantri na hairi haukiba numit kharani asida sangsata Ukraine da hauzik oiriba phibamgi matangda singthaningai oiba mawongda khanaki pauloijare.